Manipurna Laivak asigi state oikiba numit thoram pangthokhrei drug ki case ta senaba personnel sing athuba da terminate tawganei chief minister Laivak amadi miyam ngangnaba leidiba police personnel sing na mayai ka ba drug lalonba da yauksilak pai basi yamna ningba kainingai nei handak yamlaba drug ka konana fakiba personnel sing adu athuba da thabak tagi terminate tawgani haina chief minister nongthongbam birena phongdokhrei Ahanba Manipur Rifle ki parade ground da pangthokiba yangkhai mathoirak suba state wood day ki thoram da chief minister na makhata na hai police personnel singi marakta phattaba thabak tawba haibade mayai ka badrak lalon bada senaramba se state ki oina ningba kainingai nei asigumba case ta senari ba personnel sing athuba da termination order thoklaga nei thabak amuk hanjal loi kaisum sangda thamduna matik chaba sairak phangan nei police personnel sing na uniform setuna Laiva ki amadi miyam gi yaifanaba thabak thoram tawbi haibagi damak miyam na ikhoibu ikai khumnaba nei Laiva ki amadi miyam gi thabak tawriba makhoina aranba phataba thabak tawraklabade miyam na su ikai khumnarak loi makhoida miyam na ikai khumnada baibase khunai ase afaba karisu oirak loi maramaduna police personnel sing phataba thabak tawge khanbigano chief minister na makhata na hai Manipur gi puwari asi kauba yararoidaba ningsingbam thokpana pikthanba masak yaure chahi 8 khuntakpa matamda Yairi lengduna hatkiba morok mai thaduna hatkiba duna lamdam asibu kalakhiba masak khangaudraba hero kaya leire sahi 8 khuntakpa loikraba matungda wana laibak ama semgalakpa matamda Britishna amuk lamdam asibu khudum sankhe pukrambam kajaugumba athoba singadu haujik leram labade makhong konduna khurum jagane matamadu da maraibak ningba mikha ponduna leigadobagi mahut ningtamna mikup amatang oirabasu leibana phai khanba kaya thorakhe Ningthau Kula Chandrada Queen Elizabeth Lale Haijau Haiba Phauba Yakhide Loinana Ikhoigi Top Topa Chanabi Khangbidabage Center na State Wood Yamna Thintharaga Pikhe Matamdugi Center gi Lusingba Singa Yengrurabade Haujik Ladiba Center gi Lusingba Singa se Laigumna Latpa Yai Center gi Lusingba Phauba Changbada Permit Lobagi Pathab ILPPB duna Aikhoigi Saktam amade Yalhomi Kananaba Tanja Pire Afaspa Nepal Suba Sedul da Manipuri lol chalhanaba matam kaya wakibadu haujikte maram charabadi hekta pire matam sana isu loisil hogdabadage irang saukthokhiba nei haujiksu lamda masigi achouba lalolup ama political solution purangnabagi damak lainga ka wari saba haure haikhe mahakna hai matam adu da miyam ge sentiment amadi lamda masigi puwari khangna thabak tawram labade irang thoklam loi haukibana haukrabasu ngasi de state asi masak thokpa state ama oiba ngamlei Hiram khudingmakta mangjil thare sana khonabagi lamda malemgi thakta sanaroi khwaidagi masing yamna puthokpa state amasu oire mahi masinggi lamda su awatpa leitre matam amada sahi kunthra ni furom state asida irang ka hena leikhibana ngasi state sigi higher secondary gi thakta ahoba amadi adumak leibagi mami tare adubu lainga kasina ahoba se mensinanaba education minister ga loina nakan hona re haukiba matam khara asida state asida ingtapa hanjilakpana sakhwat thaurangi thabaksu khumang sauksin bangamlei State asida laklamba topa lamgi miyamna aikhoibu amadi state asibu nungsina sakna sonaba haure haikhe popi thabagi matangda palladuna chief minister na hai state asigi chingsang parengsingda paksana umang kokthokuna popi thariba se thingnaba thabak kanna sathare lakliba thama ni asigi manungda soidana thingba ngamlaga nei loinana March April thadagi maru kokthokraba chingsang parengsingda paktakna ujara thabagi thabak su sathaba hauraga nei Masigi damak mari lainaba department amada official sing thaurang tawduna laibiyo chengi politics tawba yararoi ground reality da tawba mathau tare singda umang kokthokpana tampakta ising phangdre turel sing kangsilakle haina su makhata na phongdokhe ngarangi thauramadu da chief minister na tongan ba mass pass contingent taraga mari gi parade yangsilaba tungda general salute okpaga loinana second MR commandant Victoria Yangkhomna parade commander oiduna satkiba mass pass ki general salute su okay Thauramdu da Manipur Lenga ki Minister Singh, MLA Singh, Chief Secretary, Director General of Police, Police amasung civil gi makok thongbo official Singh su saruk yakhe. Amarom da State Wood Square Development Committee na sindu na Manipur na State Wood phangbagi yangkhai ga mathoi suba thauram palan ngarang January kun mathoi gi ayuk pung mapan taba matamda hanage Mantri amasung State Wood Square Development Committee ge Chairman Laisram Yatra Singhana thauram mapu oiduna pangthokhrei thauram asida CPIM Manipur gi Secretary Khetri Mayum Santana hai Manipur lengang na State Wood Square asi masak thokpham mafam ama oina State Wood phangna bohna bada laibak miyam changna hona kiba duning singduna sengbat sagat kadaba nei maduna State Wood andalonda saruk yakiba miyoi singda ikai khumna ba utpa oiga nei CPI gi lusingba Laisram Sotin Kumar na State Wood phangbasi Manipuri khunai khivik na
Dala dali khaidana sangchangiba andalonsing aduna phanganbane. Manipurna Bharat tillaba matungda Part C state oina matam sangna thamkiba Bharat Sarkar ki thawong adubu yaningdaba phongdokhe. Aroibada tabiriba pumnamakpu thagachare.